Hello guys, ahamamagta mga tayna marupsingbo taamnokjari ngasi mga tayna puduna laksariba application asidi Newstar haiba application asini. Newstar haiba application si karamaina sisinagani karamna paisa tangani adu karamna amuk paisa thokani haibagi matangda marik chumna video asida loina haijaralage video asi loidri fawba marik chumna yengbiyu munna khangnabigidamakta loinana video asina adomda kanaba pibiraba taragadi like tobiramu marupsingda share tobiyu loinana nau nak marupsing ini subscribe tobiru application asi matangda marupsingna khangminarasi application asi Play Store dagi download tawra matungda asumna manungi interface asumna thorakani asumna thora matungda masukuna login tawba yaba gutung chabasi Google kan login tawra changbu yare adu Facebook da login tawra yare ani apamba mata adum hekta changaga login tawbiro adugi matungda asumna tholani asidagi mokoina matan enter phone number haida phone number mentionbiro amasung makada enter reference code haise reference code se aigi video sigi description da soidan hapcharange video sigi description dugi reference code lawthokpiraga adum mention biro aduga loire matungda start hajin nambigedabani start na matungda asumna tholani akoina asumna thola matungda akoina apamba WhatsApp ki share group amada share tawthokpiba yare asumna tawthok matungda mu asmaina tholani asmaina masida mathakta laira top mathakta sida top laira world laira business laira technology laira data laira masida yariba news singse akoina apamba meta ta paba yare adu makha gida laiba sida laiba gift halaija gift sida changbiro gift sida changa matungda gift sida changaga gift sida changa matungda ai friend aina share tawgibise 11 tarabu kimung tarada level 11 tarabu ta income phangba ya income lakpa ya si income ki chart sida leire munna yeng pabiro aduga agi share leije WhatsApp ki group singda natraga Facebook ki khutangda aina pamba amada hekta share tawbiraga agi makhada friend mayam ama kano tawba refer tawthokiba ya ai refer code ki khutangida adagi agi haji wallet to sa kya lagi minasi wallet ai 5 coin khatang lay ado aji news par ga coin hingat tempo na yiminarsi news amata parsi news asila news amata sida lay ba news sigi news eta paraga news paba ta second taragi matam pini second taragi matam si loibaga aingonda bonus 5 coin changakani second tara loigre second news si second tara loi matungda ai tholage aji ai si wallet si dum changminarasi wallet si changa matungda aji aina 5 leramado aji ai kano yore 1 yore ai cash out tawba yare sorry aji ai kano tawgibudo 10 hana 5 lemna 10 aji 5 ama change aji masi kamana lothokpagi matangda haragana masi cash out tharije ai cash out tharije changbiro cash out thar matungda aina lothoningbu kuthang adi Paytm ki kuthangda PayPal ki kuthangda Bitcoin ki kuthangda adu lothokpa yare sida Paytm number mention biro paisa masing mention biro adu submit tawro adugo si makada kano pire sida 100 coin is equal to 1 rupee 100 coin chamangna aingonda lupa amaga chamane adu masi paisa lothokbi sida paisa masing ibiraga adum lothokpiba yare yam laiba application sending hak sang matamda adum ngahak sang matamda adum news paraga paisa tamba yaba application makhal amani video asibu yebidamukta marusingbu thakasari ngasi damukti mangante na marusingbu kainina mathang jire